Manipuri University की maheiroi singna ngasidagi khuthang chara henbagi khongjang changsinba houkhre. Manipuri University da regular BC registrar non teaching staff hapnaba lengak amadi mari leinaba singda taknaduna lakhrabasu ngasi fawba taraktaba amadi University asida chahi taruk henna mathau ningthina tawdana leiriba sigi mayokta DMU gi UG PG amadi PhD tawriba maheiroi singna ngasidagi hauna khuthang chara henbagi khongjang changsinkre. Khongjang adu da saruk yakiba DMU Students Union ge President Irom Dimosana phongdorokpada ngasi changsinliba khongjang ngasi violence ki oiba khongjang nate peace oina changsin gadori bani masida khongjang houdringai mamangda RF singna mangjongna laktuna university manungda lesinbagi thau ngasi aningde university asi manglomda changsilakadra hairaga maninglomda halakpagi fibam mamada lagle maheiroi singi punsi asi khangu thakta mangadori bra haibagi chingnaba leire UG satra singi oina CUET tharaba matung atopa university singda tamnaba registration tauba honarabani adubu exam ki marksheet pithok tabana maram oiraga maheiroi singda kutung sadaba kaya mayoknare masigi daita sina kanana pugadoribano university asida examination chang naina tawdabaga mari leinana maheiroi singna BC amadi registrar sinto u haina mari leinaba department amadi lengakta taksinduna laklabasu khangsindana leiri memorandum kaya ama pisinkhrebasu thabakta onthokdana leiri masina maheiroi singi punsida awaba kaya ama pire BC amadi registrar na mathau ningthina tawdabana DMU asi Mapu Pandaba University ama oire maheiroi singi punsi kannaba changsilliba khongjang asiga mari leinaba khongjang asi mari leinaba singna thabakta onthoktriba phawba makhatana khongjang changsingi gani haiba wafam khongdorakli Manipur University registration tawba phangdabagi fibam da leire hojik atoba Manipur gi mapanda registration tawnabagi damakta myam satra myam am yauri si singsi daita sina kanana pugudorebo si singsi university khawpudagi full time oiba BC registrar na chingba hoi BC ozara asmon mangda full time oina ma BC oina ma khatang leirami tawdu ma logino mar kan regular oiba kananta leite full time oiba leiram taragadi sori yu posi je mo khoni university full time oina thabak to thamma matung da karai da kari sori hawda fajana mamu tana khangada baneba additional charge oina sinaraga moina sangba kana university sa labnina adudagi horaga ngasi satra singi smaina suwaba dong thibje tabani haisageba hapti ko wa khoi gi satra singi apunbagi oina smaina khuthang chara hinbje tawjaragani ha smaina haisagani governor desu khoi sapsaba dum memorandum na ching pisanjai smaina regular oiba full time oiba BC register hade magi side gi su thabakta thuna othona babudi thajaba pini tawdu khoi mawon su yang clear oina dum thanjarami smaina hanjana jana kyara unare thabakta othok rektam ni khoi gi dum tawun tawrani ha gi state dum haisaram